ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯌꯦꯡꯂꯕꯁꯨ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯄꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯒ ꯆꯍꯤꯒꯁꯨ ꯆꯥꯟꯅꯕ ꯋꯥꯠꯂꯤ꯫ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯑꯃꯥꯏꯕ ꯃꯤꯡꯊꯣꯟ ꯐꯪꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯉꯧꯇꯣꯟꯅꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯗ ꯃꯪꯒꯣꯜꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯑꯃ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠ ꯆꯪꯂꯤꯕ ꯃꯥꯜꯂꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯇꯣꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯍꯥꯏ, "ꯏꯁ, ꯁꯤꯗꯤ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕ ꯍꯤꯡꯆꯥꯕꯤꯗꯨꯅꯤꯅꯦ." ꯐꯥꯅ ꯐꯨꯅ ꯇꯧꯔꯝꯕ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯁꯤꯡꯗꯨ ꯑꯃꯥꯏꯕ ꯂꯥꯛꯄꯗꯨꯗ ꯐꯥꯔꯝꯕꯗꯨ ꯇꯣꯛꯂꯒ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯩ꯫ ꯈꯪꯍꯧꯗꯦ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯇꯥꯊꯣꯠ ꯐꯠ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯉꯧꯇꯣꯟꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯐꯠ ꯐꯠ ꯅꯣꯝꯂꯒ ꯍꯥꯏ, "ꯅꯪ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯨ, ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ?" "ꯑꯦ, ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯄ ꯊꯥꯗꯣꯛ ꯍꯩꯅꯗꯦꯅꯦ꯫ ꯉꯧ ꯍꯦꯛ ꯉꯧꯁꯤꯟꯅꯔꯗꯅ ꯑꯩꯒꯤ ꯑꯁꯤꯟꯕ ꯏꯊꯧ ꯀꯌꯥ ꯀꯥꯏꯊꯣꯛꯂꯒ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯇꯥꯟꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ, ꯂꯦꯝꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯍꯟꯗꯣꯛꯁꯦ, ꯅꯁꯝꯅꯅꯥ ꯏꯐꯥ ꯏꯐꯥꯈꯩ ꯀꯤꯕꯨ ꯀꯤꯅꯤ ꯎꯕꯗ." ꯇꯥꯊꯣꯠ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ, "ꯆꯠꯂꯣ, ꯅꯪꯁꯤꯗ ꯂꯩꯒꯅꯨ, ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯍꯦ, ꯆꯍꯤ ꯁꯨꯗꯅ ꯑꯃꯥꯏꯕ ꯑꯣꯏꯕ ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ, ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ꯫ ꯃꯥꯏꯊꯥꯕ, ꯏꯀꯥꯏ ꯈꯪꯗꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯀꯥꯏ ꯈꯪꯗ ꯑꯗꯨꯝ ꯆꯨꯔꯨ ꯆꯨꯔꯨꯅ ꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯦ? ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ." "ꯅꯨꯡꯉꯥꯏꯔꯣꯏꯗꯧꯗ ꯁꯩꯇ, ꯀꯅꯥ ꯀꯅꯥꯅꯣ ꯑꯁꯤꯃꯨꯛꯇ ꯐꯥꯖꯤꯜꯂꯨꯅꯦ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯇꯧꯔꯒ? ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯥꯟꯅꯕꯁꯤꯒꯥꯏ ꯅꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯈꯪꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡ ꯂꯩꯔꯤꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯂꯥꯏꯁꯤ ꯈꯨꯔꯨꯝꯃꯨ ꯍꯥꯏꯕꯅꯣ?" ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯔꯝꯂꯕꯁꯤꯡꯗꯨ ꯇꯥꯊꯣꯠꯄꯨ ꯑꯃꯨꯛ ꯐꯥꯖꯤꯟꯅꯕ ꯂꯥꯛꯅꯩ꯫ ꯄꯥꯛꯅ ꯉꯝꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯊꯣꯠꯄꯨ ꯐꯥꯗꯨꯅ ꯊꯝꯃꯤ꯫ ꯑꯉꯧꯇꯣꯟ ꯐꯤꯗꯥ ꯊꯥꯔꯤꯕꯗꯨꯗ ꯏꯔꯦꯟꯖꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, "ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃ ꯄꯨꯔꯛ, ꯑꯗꯨꯒ ꯂꯥꯏ ꯇꯥꯅꯅꯕ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯃꯒ ꯄꯨꯔꯛ, ꯑꯍꯨꯝ ꯂꯣꯡ." ꯇꯥꯊꯣꯠꯀꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯊꯠꯂꯛꯏ, "ꯍꯩ, ꯀꯔꯤꯅꯣ ꯅꯌꯥ ꯀꯥꯗꯅ ꯌꯦꯡ ꯂꯩ? ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕꯁꯤ ꯂꯧꯔꯨꯕ ꯌꯥꯗ꯭ꯔꯣ?" ꯐꯖꯇꯣꯟ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯑꯉꯧꯇꯣꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯗ ꯉꯥꯎꯗꯨꯅ ꯃꯌꯥꯒ ꯎꯝꯁꯤꯟꯅꯤ ꯈꯪꯗ ꯑꯉꯧꯇꯣꯟꯗ ꯌꯦꯡꯗꯨꯅꯇ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯄꯥꯅ ꯆꯩꯍꯜꯂꯛꯄꯗꯨꯗ ꯇꯍꯥ ꯇꯍꯥ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯑꯉꯧꯇꯣꯟꯗ ꯄꯤꯔꯛꯏ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯐꯖꯇꯣꯟꯅ, "ꯁꯤ ꯑꯣꯖꯥ ꯃꯥꯏꯕ, ꯏꯁꯤꯡ ꯍꯥꯏꯗꯣ." "ꯊꯝꯃꯨ ꯊꯝꯃꯨ." "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯈ꯭ꯋꯥꯡꯁꯤ ꯅꯣꯟꯊꯕ ꯌꯥꯗꯦ, ꯈꯨꯠꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯔꯣ." ꯑꯉꯧꯇꯣꯟ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯩꯁ, ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ, ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ. ꯑꯩꯒꯤ ꯔꯥꯁꯤꯇꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕꯗ ꯆꯣꯏꯗꯅ ꯈꯨꯗꯤ ꯊꯤꯔꯝꯂꯅꯤ. ꯑꯁꯤꯃꯒ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯏꯇꯨꯡ ꯏꯟꯅꯔꯛꯂꯕꯗꯤ ꯍꯟꯗꯛꯀ 3ꯗꯤ ꯁꯨꯗꯣꯏꯅꯤꯁꯦ. ꯃꯁꯛꯀꯗꯤ ꯐꯖꯔꯤ, ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯤꯅ ꯇꯉꯧ ꯇꯉꯧ, ꯑꯩꯒ ꯄꯥꯕꯗꯗꯤ ꯂꯥꯏꯃ ꯑꯣꯛꯈꯥꯛꯇꯤ ꯄꯛꯆꯔꯅꯤ." ꯑꯉꯧꯇꯣꯟ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ, ꯑꯗꯨꯁꯨ ꯑꯃꯠꯇꯒ ꯅꯠꯇꯦ, ꯑꯅꯤꯅꯤ. ꯅꯨꯄꯤ ꯑꯅꯤꯅꯤ ꯃꯍꯥꯛꯅ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯊꯝꯂꯤꯕ ꯑꯁꯤ. ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯃꯃꯤꯠꯁꯨ ꯀꯤꯍꯣꯝ ꯃꯃꯤꯠ ꯄꯥꯟꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯉꯧꯇꯣꯟ. ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯍꯦꯛꯇꯃꯛ ꯄꯥꯝꯁꯤꯟꯕꯅ ꯍꯥꯜꯂꯤ. ꯀꯔꯝ ꯇꯧꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦ. ꯐꯖꯇꯣꯟ ꯑꯃꯨꯛꯁꯨ ꯍꯥꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯁꯤ ꯏꯁꯤꯡꯁꯤ ꯂꯧꯕꯤꯔꯣ, ꯑꯩ ꯇꯥꯏꯔꯦꯟ ꯃꯅꯥꯁꯨ ꯍꯦꯛꯂꯨꯗꯧꯔꯤꯕꯅꯤ." "ꯀꯗꯥꯏ ꯀꯗꯥꯏ ꯄꯤꯔꯛ." ꯐꯖꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕꯗꯨ ꯑꯉꯧꯇꯣꯟ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯏ꯫ "ꯍꯥꯏꯌꯣ, ꯍꯣ ꯃꯤꯠꯌꯥꯝꯕꯧ, ꯅꯨꯄꯤ ꯎꯕ ꯌꯥꯗꯕ, ꯏꯁ, ꯅꯪ ꯈꯜꯂꯤꯕꯨ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯁꯤꯔꯣ? ꯍꯥꯏꯔꯛꯎꯔꯣ, ꯍꯥ, ꯍꯥꯏꯔꯛꯎꯔꯣ? ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯑꯗꯤ ꯅꯪ ꯉꯁꯤ ꯁꯂꯥꯛ ꯁꯥꯅꯤꯁꯦ. ꯏꯁ, ꯏꯔꯥꯡꯒ ꯇꯧꯅꯔꯗꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ, ꯅꯪ ꯃꯉꯥꯏꯔꯦꯅꯦ, ꯍꯥ ꯃꯤꯠꯌꯥꯝꯕ." ꯑꯉꯧꯇꯣꯟ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯁꯣꯜꯂꯤ. "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ. ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯆꯉꯥꯛ ꯐꯥꯜꯂꯛꯇꯨꯅ ꯂꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ." ꯈꯔ ꯀꯜꯂꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦ, ꯑꯩꯕꯨ ꯃꯤꯠꯌꯥꯝꯕ ꯀꯥꯏꯅ ꯉꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯆꯥꯎꯁꯤ ꯊꯥꯗꯤꯜꯂꯛꯇꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤꯅꯤ. ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯅꯨ, ꯇꯥꯅꯤꯡꯗꯦ ꯂꯦꯝ. ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯧꯔꯝꯃꯤ, ꯑꯗꯨ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯍꯟꯐꯝ ꯊꯣꯛꯄ ꯍꯟꯈꯣ." ꯇꯥꯊꯣꯠ ꯃꯁꯥꯗ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ, "ꯊꯥꯗꯣꯛꯑꯣ, ꯑꯩ ꯐꯥꯔꯤꯁꯦ ꯊꯥꯗꯣꯛꯑꯣꯕ. ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯦ ꯋꯥ ꯆꯞ ꯆꯞꯄꯤ ꯉꯥꯡꯅꯒꯦ. ꯑꯩ
ꯃꯤꯕꯨ ꯃꯥꯅ ꯈꯨꯠꯆꯥꯎꯅ ꯊꯥꯒꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯃꯄꯤ ꯑꯃꯕꯨ ꯎꯁꯤꯠꯇꯕ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯐꯥꯔꯤꯁꯤ ꯊꯥꯗꯣꯛꯑꯣ ꯇꯥꯟꯖꯥꯗꯨꯗ ꯐꯖꯇꯣꯟ ꯃꯥꯅ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯉꯧꯇꯣꯟꯗ ꯄꯤꯔꯦ ꯑꯉꯧꯇꯣꯟ ꯇꯥꯏꯔꯦꯟ ꯑꯗꯨ ꯂꯧꯗꯨꯅ ꯇꯥꯊꯣꯠꯇ ꯐꯗ꯭ꯔꯠ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯗ ꯂꯨꯞꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯟꯊꯔꯛꯏ ꯈꯪꯕ꯭ꯔꯥ ꯂꯝꯀꯦꯠꯄꯤ ꯉꯥꯡꯈꯨꯋꯣ ꯑꯗꯣ ꯌꯥꯝ ꯉꯥꯡꯈꯨꯋꯣ ꯇꯥꯊꯣꯠ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯂꯒ ꯑꯩ ꯁꯤꯔꯦ ꯄꯥꯜꯂꯦ ꯌꯥꯡꯂꯦꯟꯗ ꯄꯥꯜꯂꯦ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯣ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯅꯪ ꯑꯣꯏꯅ ꯆꯥꯒꯦ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯅ ꯆꯩꯅ ꯈꯪꯅꯤꯡꯉꯩꯁꯤꯗ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯑꯩꯗꯤꯅꯦ ꯅꯪ ꯆꯥꯒꯅꯤ ꯅꯪ ꯆꯥꯗ꯭ꯔꯤ ꯃꯈꯩ ꯑꯩꯗꯤ ꯍꯜꯂꯣꯏ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯍꯜꯂꯣꯏꯌꯦ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯅꯪꯅ ꯐꯅ ꯇꯥꯜꯂꯁꯨ ꯑꯩ ꯍꯜꯂꯣꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯡ ꯊꯥꯗꯨꯅ ꯅꯪ ꯉꯛꯁꯝꯁꯦ ꯂꯥꯛꯇꯨꯅ ꯏꯜꯂꯒ ꯇꯥꯟꯕ ꯇꯥꯔꯦ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯥꯏ ꯇꯥꯕ ꯇꯥꯔꯦ ꯃꯅꯤ ꯄꯥꯈꯠꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯇꯥꯟꯕꯤꯌꯨ ꯀꯧꯖꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯂꯨ ꯍꯥꯏꯕ ꯅꯠꯆꯗꯦ ꯀꯔꯤꯅꯣ ꯊꯥꯡ ꯊꯥꯕ ꯀꯥꯏ ꯃꯤꯍꯨꯟ ꯊꯧꯟꯒ ꯌꯥꯎꯗꯦ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯕꯨ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯊꯤꯕ ꯌꯥꯗꯕꯒꯨꯝ ꯇꯧ ꯉꯥꯎꯁꯠꯅꯍꯧꯗꯅ ꯕꯦꯔꯥ ꯑꯃ ꯀꯥꯟꯅꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯁꯩꯇ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯣꯛꯀꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯠꯀꯦ ꯍꯥꯏꯕꯨ ꯍꯥꯏꯁꯦ ꯑꯩꯕꯨ ꯏꯆꯤꯟꯁꯤꯗꯒꯤ ꯁꯨꯛꯄꯟꯕꯨ ꯄꯟꯈꯤꯗꯦꯅ ꯁꯩꯇ ꯅꯣꯔꯣꯛ ꯇꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯧꯖꯤꯛ ꯊꯥꯡ ꯊꯥꯅꯤ ꯈꯣꯠꯅꯤꯅ ꯄꯟꯈꯤꯕꯗꯨꯅ ꯀꯝꯗꯧꯕ ꯄꯥꯕ ꯀꯩꯅꯣ ꯃꯤ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯈꯪꯂꯔꯣꯏꯌꯦ ꯄꯤꯠ ꯁꯨꯝ ꯉꯥꯡꯁꯤꯜꯂꯒ ꯂꯩ ꯏꯃꯥꯁꯦ ꯀꯩꯁꯨ ꯍꯥꯠꯂꯣꯏꯌꯦ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯕꯤꯌꯨ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯎꯕꯅꯤ ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯁꯣꯅꯣ ꯁꯨꯁꯤꯜꯂꯛꯄꯅꯤ ꯑꯣꯖꯥꯁꯦ ꯃꯈꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯑꯉꯧꯇꯣꯟꯗ ꯅꯣꯛꯃꯤꯒꯁꯨ ꯌꯦꯡꯂꯤ ꯑꯉꯧꯇꯣꯟ ꯃꯥꯅꯁꯨ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯆꯥꯅꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯤꯅ ꯐꯥꯔꯤꯕ ꯇꯥꯊꯣꯠꯇꯨ ꯐꯗ꯭ꯔꯪ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯃꯅꯤꯕꯨ ꯀꯟꯊꯣꯛꯂꯝꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯧꯇꯣꯟꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯐꯥꯛ ꯂꯥꯎꯅ ꯍꯦꯛꯇꯃꯨꯛ ꯊꯥꯖꯤꯟꯈꯤ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯅꯗꯨꯅ ꯃꯤꯠꯆꯥꯅꯔꯝꯕ ꯊꯥꯔꯛꯂꯤꯕ ꯈꯨꯄꯥꯛꯀꯤ ꯆꯩꯅꯥꯗꯨꯗ ꯅꯨꯡꯁꯤ ꯃꯣꯟꯗ꯭ꯔꯪꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯇꯥꯊꯣꯠ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯐꯥꯛ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯅꯣꯛꯂꯒ ꯄꯦꯜꯂꯤ ꯌꯦꯡꯅꯈꯨꯋꯣ ꯅꯣꯛꯈꯨꯋꯣ ꯍꯨꯔꯥꯟ ꯐꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯖꯩ ꯅꯪꯅ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯅꯤ ꯀꯥꯏꯅ ꯌꯣ ꯅꯣꯛꯆꯔꯅꯤꯡꯗ꯭ꯔꯥ ꯅꯪꯅ ꯊꯥꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯊꯥꯔꯦ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯦ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯟꯈꯤ ꯑꯉꯧꯇꯣꯟ ꯁꯥꯎꯅ ꯂꯥꯎꯏ ꯊꯣꯔꯥꯏꯕꯖꯥ ꯅꯪꯗꯗꯤ ꯊꯥꯡ ꯊꯥꯗꯨꯅ ꯋꯥꯔꯛꯂꯒꯦꯅꯦ ꯑꯁꯨꯛ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯃꯨꯛꯇꯁꯨ ꯅꯠꯇꯕ ꯑꯅꯤꯔꯛꯄꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯍꯦ ꯑꯉꯧꯇꯣꯟ ꯏꯇꯤ ꯈꯪꯍꯟꯒꯦ ꯎꯁꯤꯟ ꯅꯥꯁꯤꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯊꯣꯠꯇ ꯆꯪꯂꯝꯕ ꯍꯤꯡꯆꯥꯕꯤꯗꯨ ꯑꯉꯧꯇꯣꯟ ꯃꯥꯅ ꯊꯧ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯆꯥꯛ ꯊꯥꯛꯄꯤꯗꯨꯅ ꯇꯥꯟꯊꯣꯛꯈꯤ ꯊꯧ ꯇꯧꯕ ꯂꯣꯏꯗꯨꯅ ꯑꯉꯧꯇꯣꯟ ꯃꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯃꯍꯥꯛ ꯃꯌꯨꯝ ꯆꯪꯅꯤ ꯈꯟꯕꯗ ꯃꯊꯥꯗꯤ ꯍꯥꯏꯐꯦꯠ ꯁꯥꯏ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯌꯨꯝꯗ ꯂꯩꯔꯤꯅꯦꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯕ ꯅꯠꯇꯦ ꯍꯨꯏꯒ ꯍꯧꯗꯣꯡꯒꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯆꯤꯛꯅꯔꯒꯇꯅꯤ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯑꯉꯧꯇꯣꯟ ꯃꯥꯁꯨ ꯑꯃꯨꯛ ꯃꯨꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯉꯧꯇꯣꯟꯒꯤ ꯅꯨꯄꯤ ꯑꯍꯟ ꯑꯌꯦꯡꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯑꯉꯧꯇꯣꯟ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯦꯡꯕꯤꯅ ꯃꯈꯣꯏ ꯇꯥꯍꯟꯕꯤꯔꯛꯂꯤꯗꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤ ꯊꯧ ꯇꯧꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯑꯉꯧꯇꯣꯟ ꯅꯣꯛꯐꯦꯠ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯔꯛꯇꯨꯗ ꯅꯅꯥꯎ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯁꯨ ꯊꯦꯡꯅꯔꯛꯂꯤꯕꯅꯤ ꯀꯩꯅꯣ ꯃꯤꯅ ꯍꯪꯕꯗꯤ ꯍꯦꯛ ꯈꯨꯝꯗꯦ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩ ꯀꯔꯤ ꯊꯣꯛꯂꯕꯒꯦ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯕꯤꯔꯛꯂꯤꯕꯁꯦ ꯍꯥꯏꯕ ꯍꯩꯃ ꯑꯩꯕꯨ ꯅꯣꯛꯐꯦꯠ ꯇꯧꯈ꯭ꯔꯕ꯭ꯔꯅꯦ ꯑꯌꯦꯡꯕꯤ ꯍꯥꯏꯐꯦꯠ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯄꯩꯊꯣꯛꯂꯒ ꯍꯧꯖꯤꯛꯇ ꯃꯤꯅ ꯍꯪꯕꯒ ꯈꯨꯝꯗꯈꯩ ꯄꯩꯊꯣꯛꯂꯤꯕꯗꯨꯕꯨ ꯑꯉꯧꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯥꯏ ꯅꯨꯡꯁꯤꯠ ꯆꯪꯕꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤ ꯆꯪꯂꯝꯕ ꯑꯗꯨꯒꯤ ꯂꯧꯊꯣꯛꯅꯕ ꯂꯥꯛꯅꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯋꯥꯁꯨ ꯋꯥꯔꯤ ꯇꯧꯔꯤꯁꯦ ꯆꯥꯛꯁꯨ ꯂꯥꯞꯅ ꯂꯣꯏꯔꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤꯅ ꯃꯥꯒꯤꯗ ꯆꯥꯒꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯌꯦꯡꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯐꯥꯎꯕꯤꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯟꯅ ꯍꯦꯛꯇ ꯍꯪꯉꯦꯕ ꯍꯩꯃ ꯁꯨꯝ ꯎꯗꯦꯅ ꯍꯪꯕꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯤ ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ ꯃꯆꯥꯗꯁꯨ ꯀꯣꯛꯍꯜ ꯂꯥꯏꯍꯟꯅ ꯍꯦꯜꯂꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯝ ꯇꯧꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯅꯪꯅ ꯍꯦꯟꯅ ꯂꯨꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯑꯗꯨꯒꯤꯔ ꯅꯨꯡꯁꯤꯕꯗꯨꯅꯔꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩ ꯅꯨꯡꯁꯤꯕꯗꯨꯅ ꯑꯣꯏꯔꯝꯅꯦꯕ ꯑꯔꯦꯝꯕꯩ ꯍꯥꯏꯔꯨꯕꯩꯗꯨ ꯇꯧꯔꯤꯁꯦ
ꯊꯃꯣꯏꯁꯤ ꯆꯥꯛꯄ ꯐꯠꯇ꯭ꯔꯤꯕꯅꯤ ꯑꯩ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯇꯣꯞꯄꯤ ꯄꯨꯁꯤꯜꯂꯛꯄ ꯉꯝꯕ ꯅꯪ ꯈꯜꯂꯨꯔꯒ ꯑꯩ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯏꯄꯥꯝꯂꯣꯝꯗ ꯆꯠꯄꯗꯁꯨ ꯑꯩꯁꯦ ꯃꯤꯅ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯅꯤ ꯍꯥꯏꯗꯅ ꯅꯣꯛꯅꯕꯗ ꯂꯣꯏꯔꯕꯅꯤ ꯍꯦꯔꯥ ꯃꯣꯏꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯦꯕ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯅꯨꯄꯤꯗꯨ ꯂꯣꯟꯒꯦꯁꯨ ꯂꯨꯍꯣꯡꯕ ꯆꯍꯤꯗꯁꯨ ꯐꯥꯔꯒ ꯂꯣꯜꯂꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯂꯣꯜꯂꯕꯗꯤ ꯃꯤꯅ ꯑꯗꯨꯝ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯇꯥꯕ ꯑꯩꯁꯨ ꯅꯪꯁꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯈꯥꯡꯂꯕ ꯅꯨꯡꯁꯤꯒ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯏꯄꯥꯝ ꯍꯟꯈ꯭ꯔꯗꯧ ꯇꯥꯟꯖꯥꯗꯨꯗ ꯑꯉꯧꯇꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯦꯊꯕꯤ ꯀꯩꯊꯦꯜ ꯆꯠꯂꯨꯕ ꯑꯣꯏꯒꯅꯤ ꯃꯈꯨꯠꯇ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯣꯏꯇꯥ ꯍꯟꯕꯤꯔꯛꯂꯝꯂꯦꯗꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯆꯥꯛꯈꯨꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯂꯩꯔꯨꯕꯅꯤ ꯑꯍꯣꯡ ꯑꯆꯥꯎ ꯌꯦꯡꯂꯤꯉꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯑꯉꯧꯇꯣꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤ ꯅꯪꯒꯤꯗ ꯆꯥꯕ ꯇꯥꯔꯝꯒꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯊꯣꯡꯅꯕ ꯇꯧ ꯍꯣꯏ ꯑꯩ ꯊꯣꯡꯖꯔꯛꯂꯒꯦ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯄꯅꯤ ꯑꯁꯤ ꯍꯥꯎꯅ ꯊꯣꯡꯖꯔꯛꯂꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯑꯌꯤꯡꯕꯤꯅ ꯐꯠ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯆꯥꯛꯇꯣ ꯃꯥꯒꯤꯗ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯉꯁꯥꯏꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯍꯣꯕꯦ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯔꯅꯤ ꯈꯪꯗꯅ ꯆꯥꯛꯇꯣ ꯉꯟꯇꯥꯅ ꯃꯣꯏ ꯇꯥꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯅꯅꯥꯏ ꯅꯨꯄꯤꯅ ꯊꯣꯡꯗꯨꯅ ꯊꯝꯂꯕꯅꯤ ꯌꯥꯅꯤ ꯁꯣꯝ ꯏꯃꯨꯡ ꯂꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯒꯦ ꯏꯍꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯣꯏ ꯑꯅꯤꯅ ꯄꯥꯂꯤ ꯈꯥꯏꯗꯣꯛꯅꯕꯗꯨꯗꯩꯗꯤ ꯆꯨꯝꯅꯇ ꯍꯥꯏꯕꯅꯤ ꯐꯔꯦ ꯅꯪꯒꯤꯗ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤꯅ ꯅꯪꯒꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯌꯦꯡꯅ ꯑꯃꯨꯛ ꯅꯅꯥꯎ ꯅꯨꯄꯤꯒꯤꯗ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯀꯦꯊꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯥꯎꯗꯨ ꯃꯈꯥꯗ ꯊꯣꯛ ꯊꯝꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯆꯦ ꯅꯤꯇꯤ ꯅꯤꯌꯣꯝꯗꯤ ꯀꯥꯏꯅꯒꯨꯝꯁꯤ ꯏꯆꯦꯒꯤ ꯅꯆꯤꯟꯗꯨꯃꯛꯅꯅꯤ ꯅꯍꯥꯟꯃꯨꯛ ꯁꯝ ꯐꯣꯏꯅꯕ ꯀꯥꯟꯗ ꯍꯥꯏꯅꯈꯤꯕꯗꯣ ꯑꯌꯨꯛꯁꯤꯅ ꯃꯣꯏ ꯇꯥꯅ ꯏꯆꯦꯒꯤꯗ ꯆꯥꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯤꯅ ꯑꯩꯒꯤꯗ ꯆꯥꯕ ꯍꯥꯏꯗꯅ ꯑꯗꯨ ꯀꯥꯎꯅꯒꯨꯝꯁꯤ ꯑꯩꯁꯨ ꯃꯣꯏ ꯇꯥꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯨꯔꯤꯕꯁꯤꯅꯤ ꯏꯆꯦ ꯈꯛ ꯅꯠꯇꯤꯌꯦ ꯃꯄꯨꯔꯣꯏꯕ ꯅꯤꯡꯂꯤꯕꯁꯦ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯍꯦꯛꯇꯃꯛ ꯍꯥꯏ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯌꯥꯎꯔꯕꯒꯦ ꯅꯪꯅ ꯑꯗꯨ ꯀꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯣ ꯆꯥꯛꯇꯣ ꯂꯥꯝꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯑꯣꯏꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯌꯥꯎꯔꯤꯕꯒꯦꯕ ꯍꯥ ꯅꯪꯅ ꯍꯧꯈꯤ ꯋꯥꯒ ꯀꯣꯊꯣꯛꯇꯅ ꯉꯥꯡꯂꯛꯂꯤꯕꯁꯤꯕꯣ ꯆꯥꯛꯇꯣ ꯆꯥꯎ ꯈꯣꯠꯂꯨ ꯍꯥꯏꯕꯗꯣ ꯏꯆꯦꯗꯤ ꯆꯨꯝꯅ ꯍꯥꯏꯗꯤꯌꯦ ꯃꯥꯒꯤꯗ ꯆꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯈꯣꯠꯇ꯭ꯔꯕ꯭ꯔꯥ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤꯌꯦ ꯀꯣꯁꯤ ꯀꯣꯠꯄ ꯑꯃ ꯑꯗꯗꯤ ꯄꯥꯂꯤ ꯀꯥꯏꯅꯒꯨꯝꯁꯤꯅ ꯑꯩꯁꯨ ꯍꯥꯏꯕ ꯇꯥꯕꯅꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯒꯤ ꯄꯥꯂꯤ ꯅꯨꯡꯂꯤꯗꯣ ꯑꯃꯨꯛ ꯇꯧꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯕ ꯍꯥ ꯐꯅꯗꯤ ꯀꯣꯏꯔꯕꯅꯤ ꯅꯪꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕꯗꯣ ꯀꯔꯤꯕꯨ ꯇꯧꯗꯅ ꯂꯩꯔꯤꯅꯣ ꯈꯪꯗꯦꯅꯦ ꯏꯄꯨꯔꯣꯏꯕ ꯑꯁꯤꯅ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯔꯕꯗꯤ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦꯁꯦ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯏꯗꯤ ꯆꯥꯛꯇꯨ ꯈꯤꯇꯁꯨ ꯉꯟꯅ ꯊꯣꯡꯗꯨꯅ ꯊꯝꯃꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯀꯣꯏ ꯆꯠꯇꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯆꯥꯕ ꯊꯛꯄ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯈꯩ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄ ꯉꯝꯅꯅꯕꯅꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯟꯊꯗꯕ ꯃꯥꯜꯂꯤꯅꯦ ꯑꯣ ꯏꯆꯦꯒꯤꯁꯦ ꯑꯩꯅ ꯃꯣꯏꯇꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯁꯦꯕꯥ ꯇꯧꯅꯤꯡꯗꯦ ꯁꯤꯅꯤꯅꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯆꯦ ꯈꯛꯇꯔꯣ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯔꯤꯕ ꯃꯄꯨꯔꯣꯏꯕ ꯅꯤꯡꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯁꯨꯅꯤ ꯏꯆꯦꯗꯒꯤ ꯇꯥꯗꯅ ꯏꯄꯨꯔꯣꯏꯕꯁꯦ ꯅꯨꯡꯁꯤ ꯃꯟꯈꯤꯕꯗꯨꯅ ꯅꯨꯄꯤ ꯂꯩꯔꯦ ꯈꯪꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯂꯤꯕꯁꯤꯅꯤ ꯆꯨꯝꯃꯤ ꯑꯉꯧꯇꯣꯟꯅꯁꯤ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯀꯦꯊꯕꯤ ꯃꯍꯥꯛ ꯑꯉꯧꯇꯣꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯗ ꯉꯥꯎꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯌꯤꯡꯕꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯃꯆꯤꯟ ꯄꯦꯟꯈꯩ ꯍꯥꯏ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯇꯧ ꯉꯝꯃꯤꯅꯤ ꯍꯥꯏꯗꯅ ꯑꯩ ꯈꯛꯅ ꯅꯠꯇꯤꯌꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯪꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅꯕ ꯍꯥꯏꯅꯔꯤꯕꯁꯤꯅꯤ ꯅꯃꯥꯏꯗꯨꯕꯨ ꯊꯥꯕꯨ ꯊꯥꯏꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯂꯩꯁꯤꯜꯂꯦ ꯍꯥꯏꯔꯒ ꯏꯀꯥꯏ ꯈꯪꯗꯈꯩ ꯅꯃꯥꯏꯗ ꯊꯥꯡꯒꯠꯇꯅ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯑꯩ ꯑꯣꯏꯔꯕꯗꯤ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯏꯀꯥꯏꯕꯗ ꯈꯠꯅꯕꯁꯦ ꯇꯁꯦꯡꯅ ꯍꯧꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣ ꯄꯥꯝꯂꯕꯗꯤ ꯄꯥꯝꯂꯦ ꯃꯨꯜꯂꯕꯗꯤ ꯃꯨꯜꯂꯦ ꯅꯨꯄꯥ ꯈꯛꯇꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯕꯗꯤ ꯌꯥꯔꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯂꯩꯁꯤꯟꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯀꯦꯊꯕꯤ ꯑꯩꯅ ꯃꯤꯌꯥꯝꯕꯁꯤꯗ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗ ꯂꯩꯁꯤꯜꯂꯒ ꯎꯠꯂꯤꯕ ꯃꯁꯤ ꯉꯁꯤ ꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯁꯝ ꯑꯁꯦ ꯕꯔꯥ ꯈꯣꯏꯔꯨꯕ ꯁꯣꯏꯔꯣꯏ ꯁꯦꯝꯕꯁꯦ ꯍꯧꯔꯤꯌꯦ ꯃꯤ ꯎꯁꯤꯠꯇꯕꯤꯒ ꯇꯧꯔꯤꯑꯦꯕ ꯑꯔꯦꯝꯕꯗ ꯁꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯉꯧꯇꯣꯟ ꯈꯣꯟꯗꯨ ꯈꯔ ꯀꯜꯂꯞꯅ ꯍꯥꯏ ꯑꯁꯤ ꯌꯥꯔꯤꯕ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩ ꯆꯠꯈ꯭ꯔꯤꯁꯦ ꯈꯤꯠ ꯇꯧꯔꯅꯨ ꯀꯩꯗꯧꯒꯦ ꯏꯁꯥꯁꯤ ꯋꯥꯅꯒ ꯋꯥꯕꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯩ ꯆꯥꯛ ꯂꯥꯝꯂꯝꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣ ꯅꯣꯏ ꯍꯥꯎꯅꯕ ꯅꯕꯨꯛ ꯊꯟꯅ ꯆꯥꯎꯔꯣꯀꯣ ꯑꯩ ꯆꯥꯛꯀ ꯄꯦꯠꯂꯦ ꯇꯨꯝꯖꯧꯔꯅꯤ ꯑꯩ
เกทาบีนะไกเทลเสลำได้พัมทาดุนะกางก็คุมดกแล้วก็ทำจะรำละบันนี่ยานี่อดุมจังแล้วก็เจ็บปีรู้หรอไอ้ยิงวินามุกอังกตงกีคุดางอดูไปดูนจริงแล้วก็ยานี่มวยตาส้มเดเสียปีรู้นันไอกางคุมดกเจรกีนุ่งไงนุปทาบีเกทาบีมาสุดตาหัดตาอังกตงกีมาขุดนามาดูตาพาดุนะมวยตาส้มดาไกโนไม่ไกดูสิรานะจังบีคิดเอาดิส้มดานี่ละโอส้มดาไอ้ยิงวินายานี่ส้มดานี่มวยตาเกทาบีนะส้มได้บะส้มดาคงโดส้มดาทางบีรักโลบะกาส้มดาเลยดิให้มาไกโนมาคุยตาส้มดานี่โอนาดิอามานามุกสิงอังกตนมาหักมากกตุงเอารักตุนะปารีบนุปีนี่กิมาคุตุพัดกันทัดละกะสาวนึกขังเหล่าเห็นมาเลยบะไกโนมาด้วยนี่ดอริสิไอสิบูสานาปวดละหายไปนี่ฮะอามานามุกกุยซิงจริงอีสิไอยิงบินะส้มดาไอ้ฮิดูอันเสียปีเรอวารัมละนี่เกทาบีนามยานี่ส้มดานานายนพัมท่าจะรัมละบันนี่อังกตนสาวรับนะไอ้ยสิกันน้ำตะกี้กังโทเดเลี้ยงสิไอ้สิไม่ยัยกะสิพักท่าดุนเสียบกันน้ำตะอดูว่าได้ให้รักไปยันเฮ้ให้รักละบ่ให้รักลีบมีดูกี้มาไรก็ไอ้เด็กตัวพังนึกกักทัดกันสีให้รัมอังกตนสาวนึกสังคีไอ้ยิงบีเกทาบีเดมามิดไปในเย็นละกะพารินี่สิจากสุสาคิดเจ็บสิ่งทุกนับนั่งไม่สิ้นมันอีเจน่าเอาอาปาสาร์กเด็กทุกทีบะโหทุกทีบะมีกี่ปาลิดามาหนักให้เอาอาปาสาร์กะไอ้งูเด็กตายนาร์ดนะนั่นที่ใครสานนี่กี่ให้บะสักมักน่ะทำบ่าวปุ่มเบกมันให้นุปานาปัมเดบิสิดิอีสาวเต้าสิลัมละกะเกทาบีมากี่ข้าวดูไปดูนะสาวรีสังคีให้รำลีบัวให้สิ่งดูนะไอ้ยังบีมาดีปลุกสักน่ะเล่าเฮ้นั่งแน่นั่งเฮาจะนั่งนวงมาไอ้หน้าไปปนนั่นทอมักปะดีสิพัมนาพัมซาดนั่นสิจังนี่เฮาโนให้นี่บสินี่อาสมนั่นนวงนี่อามาสู่เฮาคีนุ่งทิลกีมาตั้มนี่ทองเกาเด็กนุปามาซาอันนี้หุมเต้าดูนะยายร้องปวมีให้บกีนุปาปักขังมาซาอามาทางดูนะอังเอาตัวนี้เด็กปุสิลัดลำนี่นุปามาอุจาไม่บ้าสิมตะยาดกับโอลาวบูมาซาเสียโอนาถอยนักขังยิงบังงำดัดดูนะอีคุยไม่ยำเต้าดูนะอุจากีเด็กตุปุจารักลำนี่อุจาน้องตัวยิงบีกะรีมาตั้งกินกะรีวินังกำดับมาเต้าสิเดดียามนับพิบัมสุกมาลียานี่ยันพักสิทำนุปามันอุจามากิเสียยัยร้องปัวมาอวยด้วยนี่อังเอาตัวขังให้เยรานาตาอิสาดับไอ้ดีกะรีก็เต้าบุกมาลุยทอมมันน่าเฮดุนะอายุมาเฮซอร์นั่นไอ้ขังหลักบังกำนั่นไอ้บัวเล่ากี่เล่าสิ้นมีหรอสุกวานี่หิงกันดับกิสรุไอ้สิจะคิดมันพารีนุปามันอุจามากิเสพิบัมขรลุนไอ้ดียัยรงสีอามาตันตีให้จริบมาพัมตารามุกสุรังกระดงมาอดุนะมาซาสีสิกปนาบตาวตันสีดาวใครกับเล่าตัวริบสิอังเอาตอนมาบุกนิ่งเด็กขันลีไอ้เด็กหลักมันมีสิ่งสิมาทุ่งซาบมันเทกหลักอังเอาพายิเลยงหักเทกปูรึกอะไรนาตาอิซาบมันเทกหลักไต้หวันอุจาไม่พักสิเดดุมทำใบยานี่กว่าค่อยหน่อยนี่ทำมันมาใส่น่ะทำมันฮาริบดูบ่นุ่ยสิสูนั่นไอ้เทกไทยระดันอีสาวรึกไงมายามตัวนั้นทอมแบบพักกับตัวนั้นทำนับทางสิเลยทอมมาสุกตกละกะกับงานตรงนะอีตั้มยานายเทียงยมยัยมีมาซาเทียงไงบ้านี่ทุนดาซัวมาปวมลีคาริโนสิเสียบคาริโนโอ้ยจะเสียบอะไรอีกตัวโอ้ยยิ่งไปกันสิเดปาริงซาดปวมลีบัสยี่ตายสิเดยี่ตาเสียบยิ่งจะเสียบแกอาหารคราโอยรับตัวนุปาไม่ยาวริบดุนายทว่าบิกิมาซาสิตุปานัตตะบกุมอดอกปังคิดยัยรงกันซิกทุงบกิบูกับเหล่าดุนตัวอินอังกตนมายามคิดทันดอกปีอายุตียงสกีมายามดูพัดหันดอกในอังกตนอิสสิติยามิกิบนั่งนาร์สุนันคราดิข้างบัตรยามีบันนั่งยัยรงสิทอมบกิมามันนับไม่ยาวริบดุนายอุจาไม่บ้าอุจานามีลิงไงมารองยาวนามีปีอาบุขันนับปมดันนับมาสิฮับตาพาดับมาเยี่ยรงสิอามันนัดรักมาพัมมาเด็กทุ่งนักบันมาปุ่นเสียเยี่ยรงเอกปมลิงไงนุปีคุยไปสุพังจะจับบันทอมบักขังเล่าใจน้ามารักสิเดงสิอียามยูนิงบราโบอีการักเดนักข่าวดูมิดใครสิอังกตัวนะบุงอ๋อตัวมินังยังตัวเลยอยู่นักบัวนายให้บัด
na sindio kha kalin nupi oiram labadi nawana puroibaga puta gadaba nupi ni nangoi duise imung lomdon sinduna khara haurap amuk hai ai taribra nupi han nupi tombi noi ni tarabadi kananomta aigi lai thau tawbada sijinnaba potlam jaram yawba khawdu amukta puthoro hai khibaga kuihaude kethabi hariba singdu puduna mapanda thoklaktuna angauto na pire se moita sida leire moita na haibado kadai kadai piro kethabi potu piramduna imungda phat changki ma changki baga ayengbi wa ngang dana imungdagi thoklai pakhoida kadai de thambano khawdubo hanagi thampham du dadi lehaudi aina koi thi bani phangde hauzik tan naw nu bina puthok tu na piram le ayengbi murum sori hai pasi to sakrab pathogab da leitra khangde thomba na hen hanglai zamai ba sina kana oidu masaksi phasagum towe aibo angauton mamitu phayeng yenglaga siran turan yeirong apu baduda u muruk naisin ba soirose natai ma masong pak nai da basardana thombana hauzik ama thokla amaduna kana oidu ba aduna natai ma tomi sina han ibo nari bisumna nawko magi nupi da mon sinduna nang kari yengli na thau loirabadi ko imung de sangki bi yatra kari watli ai mi prap imung sangki thomba angauton na mai ga sukhatlaga thanga yairak padudadi mihun thawun chetkat kitun haire kari no zamai ba thang duna kai dog dori nate mai daga ikli badubu nate ibo mihun si kai no ma tawre ibo kharadi naran amuk kana yairong do pomnindrabadi narabsu na khang mai de iklaba thang asina nama marong do met khai ga dori lengba yan ai horak lagi met pa karam nanu khanghaude ayo na hesan hiplamba thomba hairakliba waduda lawai luton satkiduna anaba ka kaw makhai phuk haugatuna chenna bo hotnare ngamaroi hoima ai ngamjararoi yare ai yairong ga matta met bire noi ai yare kari yengli noi asi phawni sin kido is pibam siga sekau yengning de ne asi pharo ai dok chatluni noi bo ai thau yam noi gi sida matam kuina lawba yaroi mayam sangduna thombadu phai loire ma tawdu pura khumhai amani isau khai kapo lawbo yumlun tara lan hiknin ma makhai kappi thomba mahak angau ton masu ngamjabi thadana omlibi yairong makhai metna bo honai thomba chaina khang lawduna oi ma sire naza sirima naza mungda kanbiyo ai sire ira hekti henjili kaisu siji gaidorake saina khaji khang basida sira da gum urau tharau kapangam nupa laima manjat khang loidau usinna sinha yairong met padusu loiraduna dokhina matik sana katlamduna yairong met pagi saina na wan thakraba thombabu mayam sangduna thanglaga puki angauton masado nena tana sorma pi hondoklaga phak aduda phamthabada ngairi nupi ma laktuna muk asumna hairabado ozamai ba nanai khurum jari yare kakhalo kari tana seba thabalai ka khalaktuna makut kalona duna hai lebak makhaduda nget phamtharaga ozamai ba sumdobani wase aigi nupa to numit chupa isauda langduna leiraba ada aise kari tawgadabano khangdaduna ozaga tanage haidana hekta la ibani angauton murum soni tawrado ai de lakpa misi na tai putai saba dek la oido hojitane apo matang ama sakibdo hek sakhibaga angaobi mung lai ai de pil bazani adu kai dau se ai kari tawzo haiba na sinthi yai muzabai ba nupa na tabagum isau se na mit chupa malang mangami haini sinadi adu kimatik isau si langi sini langi uzamai ba okak langi nangi nupa ni isau lang nagpakanda nang di kari di taw ay ma adu tanagi danani ay na ozagi nakta laklibasi ozana ay kari taw gadabano amta takpi ye ay nakta lakpadi hauzik kaktani dana ay nahangbadi ay nakta laktrigay nangi nupa ni isau lang nagpakanda kari di taw ragalay nasin ka di kumdabra haibani chingi wadi kumzadi ozamay ay tuminalay kari swayzadi ay na tumi leirasu ay ginupagi isaw di lepte adum langlaga lay adu oiradi nang nupado thang athawum pairiraga masimba du soida adum na tawrabadi langaroi dong iso hera ozamai ba khit ngaubiranu athok thokpa adubu tawba yaba thabak singai aremba da muksido khidana ayabu lukhrabi go hek tokani ai na tini ngauri
ꯅꯣꯏꯅꯤꯅꯦ ꯅꯣꯏ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯂꯒ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪ ꯅꯨꯄꯥꯗꯨ ꯑꯩꯅ ꯄꯣꯔꯒ ꯊꯤꯕꯤꯌꯨ ꯍꯥꯏꯔꯤꯔꯕ ꯃꯤꯅꯗꯤ ꯑꯃꯥꯏꯕ ꯑꯉꯧꯇꯣꯟꯗꯣ ꯌꯥꯝ ꯐꯕꯅꯤꯗ ꯍꯥꯏ ꯌꯥꯝ ꯍꯩꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯃꯥꯏꯕ ꯑꯉꯧꯇꯣꯟꯁꯤꯒ ꯀꯩꯅꯣ ꯏꯆꯥꯟ ꯆꯥꯟꯅꯗꯕꯒꯨꯝ ꯉꯥꯎꯔꯤ ꯑꯣꯏ ꯐꯩꯔꯤ ꯑꯣꯏ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯑꯃꯥꯏꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯗꯦ ꯍꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯅꯣ ꯑꯣꯖꯥꯕꯨ ꯑꯉꯥꯎꯕꯒꯤ ꯅꯨꯡꯁꯤꯠꯀ ꯑꯃꯨꯛ ꯀꯥꯡꯕꯤꯕ꯭ꯔꯥ ꯑꯩꯅ ꯂꯥꯛꯏ ꯇꯥꯟꯖꯥꯁꯦ ꯅꯨꯡꯁꯤꯠ ꯀꯥꯡꯕ ꯇꯥꯟꯖꯥ ꯊꯣꯛꯇꯣꯏꯔꯥ ꯑꯩ ꯍꯟꯖꯈ꯭ꯔꯣꯔꯥ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯧꯔꯥ ꯃꯁꯤ ꯁꯣꯏꯔꯣꯏꯁꯦ ꯏꯕꯦꯝꯃꯅ ꯑꯩꯁꯦ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯕꯦꯝꯃ ꯀꯥꯏꯅ ꯆꯠꯊꯣꯛ ꯍꯟꯕꯗꯤ ꯑꯩꯅ ꯗꯥꯃꯥ ꯑꯃ ꯍꯜꯂꯝꯒꯅꯤ ꯁꯤꯟꯐꯝꯗꯨꯅ ꯀꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯀꯧꯕꯒꯤ ꯋꯥꯅꯤ ꯑꯩꯒ ꯌꯦꯡꯅꯧꯔꯗꯤ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯁꯣꯏꯍꯥꯅꯤ ꯄꯦꯛ ꯄꯦꯛ ꯂꯥꯎꯕ ꯑꯉꯥꯡ ꯅꯪꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯆꯍꯤ 19-20 ꯁ꯭ꯋꯥꯏ ꯃꯉꯥꯏ ꯁꯣꯝꯒꯤꯁꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯆꯍꯤ ꯄꯥꯟꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯆꯍꯤ ꯄꯥꯟꯅꯕ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯩꯅ ꯏꯊꯧ ꯌꯥꯝ ꯆꯤꯟꯕꯖꯥꯠꯅꯤ ꯏꯁ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ ꯑꯩꯁꯨꯅꯦ ꯅꯪꯒꯤꯁꯤꯗ ꯌꯥꯝ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯈꯪꯉꯕꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯏꯁꯧꯗꯣ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯑꯃꯥꯏꯕ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯅꯥꯄꯜ ꯇꯧꯔꯕꯗꯤ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯙꯃꯥꯗ ꯂꯩꯌꯦ ꯃꯣꯏꯗ ꯌꯦꯡꯖꯔꯨꯒꯦ ꯃꯁꯛꯅꯦꯅ ꯏꯐꯥ ꯍꯦꯛ ꯐꯖꯔꯗꯅ ꯅꯥꯄꯜꯗꯤ ꯂꯣꯏꯅ ꯃꯨꯛꯇꯣꯏꯕ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯤꯅꯦ ꯑꯉꯧꯇꯣꯟ ꯏꯃꯨꯡ ꯂꯝꯗꯣꯟ ꯁꯤꯟꯗꯨꯅ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯑꯅꯤ ꯅꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯊꯣꯛꯂꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯁꯤꯡꯒꯟꯕꯤꯁꯦ ꯃꯆꯤꯟꯅ ꯇꯨꯝꯕꯁꯤꯗ ꯄꯥꯏꯔꯦꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯅꯕꯥꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯀꯣꯠꯂꯪꯂꯪꯀꯣ ꯃꯁꯛ ꯑꯁꯤꯒ ꯎꯅꯤꯡꯗꯕꯗ ꯂꯣꯏꯔꯦ ꯄ꯭ꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯊꯣꯛꯂꯧ ꯂꯥꯎꯅꯦ ꯊꯥꯕ ꯂꯩ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯒ ꯍꯦ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯍꯥ ꯆꯤꯟ ꯇꯨꯝꯕ ꯀꯩꯗꯤ ꯀꯩꯅꯣꯕ ꯆꯨꯝꯅ ꯋꯥ ꯍꯥꯏꯅꯁꯤ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯃꯥꯏꯕ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯞ ꯅꯪ ꯐꯨꯔꯝꯂꯒ ꯆꯠꯈꯤꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯗꯧꯔꯤꯒꯦ ꯏꯁ ꯅꯪ ꯅꯩ ꯐꯨꯗꯣꯏꯕ ꯐꯨꯔꯣ ꯂꯥꯎ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯅꯪ ꯅꯩ ꯐꯨꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯅꯤ ꯀꯥꯏꯗꯨꯗꯤ ꯈꯟꯒꯅꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗ ꯇꯧ ꯊꯥꯕꯂꯩ ꯁꯥꯎꯅ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯐꯨꯗꯗꯤ ꯐꯨꯔꯝꯂꯒ ꯑꯩ ꯆꯠꯈꯤꯒꯦꯕ ꯁꯤ ꯍꯥꯏ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯟ ꯑꯉꯧꯇꯣꯟꯒꯤ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯇꯞ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯤꯡꯊꯠꯇꯨꯅ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯤ ꯑꯉꯧꯇꯣꯟ ꯃꯥꯁꯨ ꯊꯥꯕꯂꯩꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯐꯣꯏꯅꯕ ꯍꯣꯠꯅꯖꯕꯅꯤ ꯊꯥꯕꯂꯩ ꯃꯥꯅ ꯃꯀꯣꯛꯇꯨ ꯍꯨꯠ ꯂꯩꯗꯨꯅ ꯊꯩꯗꯣꯛꯄꯗꯨꯗ ꯐꯣꯏꯕꯗꯤ ꯉꯝꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯪꯀꯥꯎꯗ ꯀꯥꯎꯏ ꯂꯣꯏ ꯐꯨꯕ ꯌꯥꯕ ꯐꯨꯏ ꯊꯥꯕꯂꯩꯅ ꯑꯉꯧꯇꯣꯟꯕꯨ ꯐꯨꯔꯝꯂꯒ ꯌꯥꯝ ꯎꯁꯤꯠꯇꯕꯤ ꯃꯑꯣꯡꯗ ꯃꯨꯛꯇꯨꯅ ꯃꯥꯅ ꯉꯝꯂꯦ ꯃꯇꯥꯒꯨꯝ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯊꯥꯕꯂꯩ ꯆꯠꯈꯤ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯑꯉꯧꯇꯣꯟ ꯁꯦꯄ꯭ꯔꯩꯅꯅ ꯀꯨꯜꯂꯒ ꯂꯩꯔꯤ ꯃꯁꯝ ꯃꯅꯥꯀꯥꯗꯨ ꯏꯐꯥꯅꯤ ꯐꯥꯔꯤꯕ ꯃꯅꯥꯗꯣꯟ ꯑꯗꯨꯗꯁꯨ ꯊꯥꯖꯤꯟꯕꯤꯔꯝꯂꯕ ꯃꯥꯜꯂꯤ ꯅꯥꯀꯟ ꯅꯥꯝꯃ ꯅꯥꯍꯤ ꯇꯥꯔꯤ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯅ ꯇꯣꯛꯄꯤꯔꯝꯃꯤ ꯁꯃꯥꯂꯦꯡ ꯃꯥꯟꯅꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝ ꯈꯪꯗꯧꯕ ꯆꯥꯛꯇꯤ ꯆꯥꯏꯌꯦ ꯊꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯨꯔꯝꯂꯒ ꯆꯠꯈꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯏꯍꯣꯔꯤ ꯃꯥꯟꯕꯤ ꯑꯅꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯈꯪꯒꯅ ꯉꯁꯤꯗꯤ ꯑꯅꯤꯃꯛ ꯊꯣꯡꯒꯥꯛ ꯆꯦꯡꯉꯦ ꯁꯥꯟꯊꯒꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯥꯛꯁꯤꯗ ꯑꯅꯤꯃꯛ ꯆꯨꯔꯨ ꯅꯩꯔ ꯂꯩꯅꯤ ꯑꯗꯨꯒ ꯃꯤꯅ ꯐꯨꯔꯝꯗꯥꯏ ꯀꯥꯟꯗꯗꯤ ꯀꯧꯏꯂꯪꯉꯤꯒ ꯇꯥꯗꯦ ꯈꯪꯂꯤꯕꯗꯣꯏ ꯂꯩꯔꯝ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯉꯁꯤꯗꯤ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯉꯧꯇꯣꯟ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯧꯇꯣꯟ ꯃꯥꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯇꯣꯝ ꯈꯛꯇ ꯍꯜꯂꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ ꯑꯌꯤꯡꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯄ ꯃꯈꯩ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ ꯀꯦꯊꯕꯤ ꯃꯥꯗꯤ ꯑꯉꯧꯇꯣꯟꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯅ ꯅꯠꯇꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯨꯄꯤ ꯃꯥꯅ ꯀꯩꯒꯤꯅꯣ ꯃꯣꯏꯇꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯥꯕꯨ ꯃꯌꯨꯝꯒ ꯂꯩꯇꯕ ꯅꯨꯄꯤꯔꯣ ꯍꯥꯏꯕ ꯍꯦ ꯅꯨꯄꯤ ꯅꯪ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯤ ꯐꯖꯇꯣꯟ ꯏꯉꯛ ꯉꯛꯅ ꯑꯉꯧꯇꯣꯟꯗ ꯍꯪꯉꯤ ꯇꯥꯗ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯀꯅꯥ ꯇꯥꯗꯒꯤ ꯍꯜꯂꯛꯄꯤ ꯏꯆꯦ ꯑꯅꯤ ꯂꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤ ꯆꯞ ꯃꯥꯟꯅꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏ ꯍꯔꯦ ꯀꯌꯥꯗꯅꯣ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯍꯜꯂꯛꯄꯤ ꯅꯁꯤ ꯑꯣꯟꯊꯣꯛꯂꯕ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥꯅꯣ ꯑꯉꯧꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯅꯣꯅꯤ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯣꯟꯅ ꯈꯪꯖꯔꯛꯑꯁꯅꯤꯅ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯕ ꯐꯖꯇꯣꯟ ꯈꯔ ꯐꯤꯡꯂꯞꯅ ꯇꯥꯗ ꯀꯩꯅꯣ ꯋꯥꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ ꯑꯌꯦꯡꯕꯤꯅ ꯌꯦꯡꯉꯣꯏ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ ꯂꯤꯟꯗꯥꯎꯕꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯩꯁꯦ ꯅꯪꯒꯤ ꯇꯥꯗꯩꯁꯤꯒꯤ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯒ ꯁꯣꯝꯗ ꯃꯨꯖꯥꯎ ꯆꯥꯎꯕꯤ ꯑꯃ ꯂꯦꯞꯂꯤꯕꯁꯤꯅꯅꯦ ꯅꯪꯒꯤ ꯇꯥꯗꯁꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯔꯛꯈꯣꯔꯣ ꯅꯠꯇꯦ
ꯋꯥꯁꯦ ꯈꯨꯗꯣꯝꯕꯤ ꯊꯤꯟ ꯊꯤꯟꯗꯅ ꯑꯃꯨꯛ ꯇꯥꯛꯂꯛꯈꯣ ꯍꯥꯏꯔꯤꯔ ꯍꯥꯏꯕ ꯐꯖꯇꯣꯟ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯑꯅꯤ ꯃꯁꯥꯗ ꯑꯃꯨꯛ ꯃꯈꯨꯠ ꯊꯤꯟꯖꯤꯟꯖꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯀꯦꯊꯕꯤꯅ ꯐꯠ ꯍꯥꯏ ꯍꯣ ꯅꯪꯅ ꯑꯃꯨꯛ ꯑꯍꯨꯝ ꯁꯨꯕꯤ ꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯩꯗꯤ ꯑꯩꯁꯨ ꯏꯆꯤꯟꯁꯦ ꯄꯦꯟꯈꯩ ꯉꯥꯡꯅꯕ ꯃꯤ ꯑꯃ ꯂꯩꯔꯦꯗꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯉꯥꯡꯕ ꯍꯧꯔꯒꯦ ꯍꯦ ꯇꯧꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯐꯖꯇꯣꯟ ꯑꯉꯧꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯥꯏ ꯀꯩꯅꯣ ꯅꯠꯇꯦ ꯀꯩꯅꯣꯕ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯄꯥꯈꯪꯅꯦꯅ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥ ꯑꯗꯨꯒ ꯀꯩꯅꯣꯕ ꯑꯉꯧꯇꯣꯟ ꯉꯛꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯐꯖꯇꯣꯟ ꯈꯪꯂꯥꯎ ꯂꯥꯎꯏ ꯆꯤꯟꯊꯤꯕ ꯅꯪ ꯍꯥꯏꯗꯨꯗꯤ ꯅꯪ ꯍꯥꯏꯔꯤꯗꯨꯗꯤ ꯈꯪꯗꯦꯍꯦ ꯀꯥꯎꯔꯦ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯤ ꯑꯌꯦꯡꯕꯤ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯟ ꯑꯉꯧꯇꯣꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯏꯜꯂꯒ ꯆꯥꯛꯅ ꯍꯥꯏ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯨꯄꯤ ꯂꯣꯟꯅꯤꯈꯩ ꯄꯦꯟꯕ ꯀꯧꯕ ꯅꯥꯏꯗꯕ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣꯕ ꯍꯩ ꯅꯄꯨꯔꯣꯏꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯊꯛꯈꯥ ꯈꯪꯗꯕ ꯑꯔꯦꯝꯕꯗ ꯆꯩ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤ ꯆꯩ ꯀꯔꯤꯒꯤ ꯊꯛꯈꯥ ꯈꯪꯗꯕ ꯆꯍꯤ ꯑꯃꯗ ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯪꯅ ꯂꯣꯟꯒꯦ ꯈꯜꯂꯤꯁꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯀꯦꯊꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯦꯟꯗꯅ ꯍꯥꯏ ꯆꯍꯤ ꯐꯥꯗꯕ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯊꯥ 3 ꯐꯥꯎ ꯐꯥꯗ꯭ꯔꯤꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯒꯤ ꯃꯥꯏꯁꯤ ꯀꯔꯝꯅ ꯊꯥꯡꯗꯣꯛꯂꯒ ꯂꯩꯀꯥꯏꯁꯤꯗ ꯆꯠꯇꯧꯔꯤꯒꯦ ꯍꯥꯏꯕ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯂꯒ ꯅꯕꯥꯅꯤꯅ ꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯑꯩ ꯅꯣꯏꯗ ꯆꯤꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯁꯦ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯔꯥꯎ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯕ ꯀꯥꯏꯗꯦ ꯃꯤꯁꯨ ꯑꯗꯨꯝ ꯅꯨꯄꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯣꯟꯅꯔꯤ ꯑꯩ ꯈꯛ ꯅꯠꯇꯦꯕ ꯅꯨꯄꯤ ꯂꯣꯜꯂꯤꯁꯤ ꯑꯗꯨꯒ ꯑꯩꯅ ꯑꯍꯨꯝ ꯁꯨꯕꯤ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ ꯊꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯟꯅꯗꯤ ꯅꯣꯏ ꯑꯅꯤ ꯈꯛꯅꯤꯅ ꯑꯣꯟꯁꯤꯟꯅꯗꯅ ꯈꯠꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯍꯨꯝ ꯁꯨꯔꯕꯅꯤ나 ꯑꯣꯟꯁꯤꯟꯅꯐꯝ ꯈꯪꯗꯗꯅ ꯈꯠꯅꯔꯣꯏꯗꯅ ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯍꯨꯝ ꯁꯨꯕꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯊꯑꯣꯏꯅ ꯊꯤꯔꯒ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯣꯏꯅꯤ ꯈꯠꯅꯕ ꯐꯅꯕ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯐꯖꯇꯣꯟ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯉꯧꯇꯣꯟꯒꯤ ꯃꯈꯧꯔꯤꯗꯨ ꯇꯥꯞ ꯄꯥꯏ ꯃꯦꯠꯂꯦ ꯍꯥꯏꯔꯒ ꯐꯦꯔꯦ ꯍꯥꯏꯒꯠꯂꯒ ꯁꯥꯎꯅ ꯍꯥꯏ ꯑꯣ ꯅꯪꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯨ ꯑꯅꯤꯁꯦ ꯈꯠꯅꯕ ꯐꯅꯕ ꯈꯠꯅꯐꯝ ꯈꯪꯗꯅꯕ ꯊꯑꯣꯏꯅ ꯅꯪꯗꯤ ꯑꯩꯁꯦ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯧꯔꯤꯕꯣꯏꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯕ ꯑꯉꯧꯇꯣꯟ ꯁꯣꯔ ꯊꯤꯡꯕꯒꯤ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏ ꯑꯩ ꯁꯤꯔꯦ ꯐꯖꯇꯣꯟ ꯊꯥꯗꯣꯛꯎꯁꯦ ꯁꯤꯔꯦꯃꯤ ꯑꯩ ꯅꯨꯃꯤꯠꯇꯨꯃ ꯏꯃꯨꯡꯗꯨ ꯈꯠꯅꯕꯋꯣ ꯂꯥꯎꯅꯕꯋꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥꯅ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥꯗ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯃꯅꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯃꯆꯥꯅ ꯁꯣꯏꯔꯛꯂꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯃꯁꯤ ꯇꯥꯏꯕꯪꯒꯤ ꯃꯁꯛꯅꯤ ꯃꯅꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯤ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪ ꯇꯥꯊꯣꯠꯁꯨ ꯍꯥꯏ ꯑꯩꯅ ꯀꯔꯤ ꯇꯧꯗꯅ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯀꯣꯏꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕꯁꯨ ꯅꯠꯇꯕ ꯂꯨꯅ ꯊꯨꯞꯅ ꯀꯣꯏꯔꯒ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯈꯤꯕꯗꯨꯕꯨ ꯑꯩꯅ ꯆꯦꯜꯍꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯍꯤꯡꯆꯥꯕꯤꯗꯨ ꯆꯪꯂꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯎꯁꯤ ꯉꯧ ꯃꯥꯟꯕ ꯑꯃꯥꯏꯕ ꯃꯤꯌꯥꯝꯕꯗꯨꯁꯨ ꯌꯨꯝꯁꯤ ꯂꯥꯛꯑꯝꯃꯣꯏ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯃꯃꯥ ꯅꯪ ꯂꯧꯗꯅ ꯐꯖꯕ ꯅꯨꯄꯥ ꯑꯝꯇ ꯎꯕ ꯌꯥꯗꯕꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯐꯔꯕꯅꯤ ꯐꯖꯕꯗ ꯉꯥꯎꯕꯒꯤ ꯃꯤꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥꯗꯨꯒꯤ ꯑꯍꯨꯝ ꯁꯨꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯗꯅ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯂꯩꯀꯥꯏ ꯃꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯐꯧꯔꯥꯃꯨꯛ ꯌꯦꯛꯄ ꯅꯨꯡꯉꯥꯏꯔꯦꯕ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯔꯤꯅꯣ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯔꯦ ꯑꯩ ꯄꯦꯜꯂꯕꯅꯤ ꯑꯩ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯁꯤ ꯄꯪꯉꯤꯗꯀꯣ ꯅꯄꯨꯟꯁꯤꯁꯨ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯏꯃꯥꯗꯤ ꯍꯩ ꯀꯞꯁꯤꯟꯅꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯆꯥꯅꯨꯄꯤ ꯂꯝꯀꯦꯠꯄꯤꯗꯣ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯀꯤꯍꯣꯝ ꯃꯃꯤꯠ ꯄꯥꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯁꯅꯨ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗꯗꯤ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯏꯟꯊꯣꯔꯛꯂꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯥꯏꯒꯤ ꯑꯣꯏꯕ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯈꯔ ꯇꯧꯗꯨꯅ ꯑꯉꯧꯇꯣꯟ ꯑꯃꯗꯤ ꯐꯖꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯀꯩꯅꯥ ꯑꯣꯏꯅ ꯀꯠꯂꯝꯃꯤ ꯐꯖꯇꯣꯟ ꯃꯥꯗꯤ ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯉꯧꯇꯣꯟ ꯑꯁꯤ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯈꯪꯂꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯝꯂꯣꯏ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯪꯗꯨꯅ ꯂꯩ ꯃꯔꯛꯁꯤꯗ ꯃꯁꯤ ꯑꯅꯤꯒꯤ ꯃꯤꯆꯩꯁꯨ ꯇꯥꯔꯤꯕꯅꯤ ꯑꯌꯦꯡꯕꯤꯅ ꯈꯔ ꯐꯩ ꯀꯦꯊꯕꯤꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯐꯖꯇꯣꯟꯗ ꯉꯥꯡꯁꯛ ꯇꯧꯔꯤꯕꯁꯤ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯇꯝꯗꯨ ꯐꯖꯇꯣꯟ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯕ ꯀꯧꯕꯅꯤꯅ
ꯁꯥꯎꯗꯨꯅ ꯉꯥꯡꯂꯤꯅꯤ ꯈꯔ ꯂꯩꯔꯒ ꯐꯖꯔꯛꯁꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯆꯤꯟ ꯈꯨꯝꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯉꯥꯡꯕ ꯁꯛꯄꯗꯨ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯃꯆꯤꯟ ꯈꯨꯝꯕ ꯍꯧꯔꯛꯂꯕꯅꯤ ꯅꯨꯃꯤꯠꯇꯨ ꯐꯖꯇꯣꯟ ꯑꯃꯗꯤ ꯀꯦꯊꯕꯤ ꯋꯥꯏ ꯇꯩ ꯇꯩꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯊꯤꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯈꯠꯅꯔꯝꯃꯤ ꯀꯦꯊꯕꯤꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯅꯤꯗ ꯈꯪꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤꯗꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯅꯪ ꯍꯥ ꯅꯨꯄꯥ ꯃꯨꯟꯕꯗ ꯊꯧꯅꯥ ꯐꯔꯤꯕꯗꯨꯒꯨꯝ 이몽이 타박싱시수 하이나다비다 팟팟 타고 타무니 베마 파자돈 헥다마 콤미 ngasi nongmakak isasingamdaduna phamungdagi haugatabasida wa thok yamkhre waise aina taitrabasu nong phadokti isi yaimasu taiba yaina ai khakna waise taigani haiba leite isi su khuti paleba aduga wagang khudingi migi nupa munbi haiba wahaido haribadubu tandra isi yaimasu aiga karida khenaribige chamanadra haidi isi su migi nupi leire khangna neba moi tadada namlai leisila isi ꯑꯩꯗꯤ ꯍꯥꯏꯅ ꯅꯨꯄꯥꯅ ꯄꯥꯝꯗꯨꯅ ꯌꯨꯝꯗꯒꯤ ꯀꯧꯊꯣꯔꯛꯂꯒ ꯆꯦꯟꯕꯨ ꯆꯦꯟꯕꯤꯔꯤ ꯏꯁꯤ ꯌꯥꯏꯃꯗꯤ ꯃꯣꯏ ꯇꯥꯒꯤ ꯅꯥꯃꯩ ꯄꯥꯏꯔꯒ ꯏꯟꯅꯔꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯍꯧꯒ ꯌꯥꯗꯦ ꯍꯥꯏꯒꯨꯝ ꯇꯧ ꯃꯍꯥꯏꯗ ꯑꯣꯟꯊꯣꯛꯅ ꯇꯟꯖꯈ꯭ꯔꯦ ꯃꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯊꯥꯈ꯭ꯔꯦꯅꯦ ꯏꯁ ꯀꯌꯥꯗꯅꯣ ꯍꯦꯛꯇ ꯉꯝꯕꯤ ꯅꯪ ꯅꯆꯤꯟꯕꯥꯟꯗ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯨꯝꯕꯤꯅ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯤꯛꯂꯥ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯐꯥꯎꯕꯤ ꯅꯪꯅ ꯏꯈꯨꯠꯁꯦ ꯄꯦꯡꯅ ꯐꯨꯔꯒ ꯂꯣꯏ ꯈꯪꯕ꯭ꯔꯥ ꯑꯥꯏ ꯁꯝꯒꯁꯦ ꯍꯦꯛꯇ ꯐꯣꯏꯔꯩꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯐꯣꯏꯒꯦꯕ ꯅꯪꯁꯨ ꯅꯪꯗ ꯈꯨꯠꯄꯥꯏꯕꯁꯤ ꯉꯥꯏꯅꯦ ꯑꯅꯤꯗꯨ ꯄꯨꯗ꯭ꯔꯨꯞ ꯂꯝꯌꯥꯏꯗꯨꯗ ꯍꯦꯛꯇ ꯐꯨꯗꯠꯅꯔꯛꯏ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯑꯉꯧꯇꯣꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯏ ꯑꯉꯧꯇꯣꯟ ꯃꯊꯥ ꯁꯥꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯟꯅꯗꯒꯤ ꯂꯩꯅꯥ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯍꯩ ꯑꯅꯤ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤ ꯑꯌꯦꯡꯕꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯅꯅꯥꯎ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯎꯅꯤ ꯅꯪ ꯑꯌꯦꯡꯕꯤ ꯑꯉꯧꯇꯣꯟꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ ꯅꯃꯤꯠꯀꯥꯗꯣ ꯀꯣꯟꯅ ꯄꯩꯔꯣ ꯈꯠꯅꯔꯤꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯈꯥꯝꯗꯣꯛꯈꯤꯁꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ ꯑꯌꯦꯡꯕꯤ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯇꯨꯅ ꯍꯥꯏ ꯌꯥꯏꯃ ꯑꯇꯣꯝꯕꯤ ꯄ꯭ꯔꯕꯠꯅ ꯁꯝꯐꯣꯏꯅꯔꯤꯕꯗꯣ ꯊꯥꯗꯣꯛꯎ ꯏꯃꯨꯡꯁꯦ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯂꯩꯀꯥꯏꯅꯅꯦ ꯆꯨꯝꯅ ꯐꯖꯅ ꯍꯥꯏꯅꯗ꯭ꯔꯤꯉꯩꯁꯤꯗ ꯅꯣꯏꯅ ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯇꯧꯔꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯒꯤ ꯋꯥꯔꯤ ꯅꯄꯝ ꯑꯣꯏꯔꯅꯤ ꯅꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯀꯥꯏꯌꯦ ꯈꯠꯅꯔꯤꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ ꯐꯖꯇꯣꯟ ꯃꯥꯗꯤ ꯈꯥꯝꯗꯣꯔꯛꯄꯗꯨꯗ ꯀꯦꯊꯕꯤꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯊꯕꯤ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯐꯖꯇꯣꯟꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯈꯪꯕ꯭ꯔꯥ ꯃꯨꯟꯈꯣꯕ ꯅꯨꯄꯥꯗꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯂꯕꯅꯤ ꯅꯪꯅ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯅꯗꯧꯕꯅꯤ ꯑꯌꯦꯡꯕꯤ ꯈꯪꯂꯥꯎ ꯍꯣꯠꯂꯤ ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯔꯗꯤ ꯂꯦꯞꯄꯣꯗꯅ ꯈꯣꯟꯗꯨ ꯀꯟꯃꯟꯕꯗꯨꯗ ꯀꯦꯊꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯖꯇꯣꯟ ꯐꯨꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯌꯦꯡꯕꯤ ꯀꯦꯊꯕꯤꯒꯤ ꯊꯕꯥꯛꯇꯨ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯀꯦꯊꯕꯤ ꯊꯕꯥꯛ ꯑꯗꯨꯗ ꯄꯣꯞ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏ ꯁꯤꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯁꯦ ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯥ ꯐꯥꯎꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ ꯐꯥꯎꯕꯗꯨꯅꯕꯨ ꯅꯪ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯃꯍꯥꯛꯕꯨ ꯐꯨꯕ ꯉꯝꯂꯤꯕꯅꯤ ꯅꯠꯇ꯭ꯔꯣ ꯀꯞꯉꯥꯡ ꯇꯧꯅ ꯆꯥꯛꯅꯃꯨꯛ ꯍꯥꯏ ꯑꯗꯨꯒꯨꯝꯅ ꯅꯪꯅ ꯐꯖꯇꯣꯟꯕ ꯌꯨꯝꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯁꯥꯛꯂꯤꯕ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯨꯒ ꯑꯩꯁꯨ ꯅꯪꯅ ꯌꯨꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯎꯈꯤꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯇꯥꯗꯅ ꯅꯪꯅ ꯁꯥꯛꯂꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤꯕꯅꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯁꯥ ꯄꯨꯝꯕ ꯀꯅꯥꯅ ꯀꯥꯏꯍꯟꯈꯤꯕꯅꯣ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯅꯪ ꯅꯁꯥꯅ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯌꯨꯝꯁꯤꯗ 이펌도 옛불라키바 나트라 깨타비 쿰데 마하 쿰바 ngamde 아잉비나 아두보 아이 난 강당단나라 시로이 아이기 우레바 팟데 마루오이나 아이기 누바 팟다바다기 톡리바 ngaktan 하유 모이다 난 누비게 하기 타모이부터가 있기 나우리 누비게 야부도 낭나 망한게 칼리바 쿰메요 누비를 신비가노 아이시부 낭나 타이나 눅시네 라우키바 낭기 누비도 나타브라 ꯅꯪꯕꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯒꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯍꯥꯏ ꯅꯪꯕꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯑꯩ ꯈꯛ ꯅꯠꯇꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯑꯃꯨꯛ ꯑꯃꯁꯨ ꯁꯪꯖꯤꯜꯂꯤꯕ ꯑꯉꯧꯇꯣꯟ ꯃꯃꯥꯏ ꯅꯣꯟꯊ ꯇꯨꯃꯤꯟ ꯂꯩ ꯐꯖꯇꯣꯟ ꯀꯞꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯅꯥꯎꯗꯤ ꯇꯁꯦꯡꯅ ꯏꯆꯦ ꯑꯅꯤꯒꯤ ꯅꯐꯝꯗ ꯌꯦꯠꯀꯦ ꯍꯥꯏꯕꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯛ ꯄꯥꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯇꯥꯉꯧꯇꯣꯟꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯈꯤꯗꯕꯅꯤ
Iche, nanaw magakpiyo. Ayam lali, Iche. Iche, nigi mapamda. Ayam lali. Ay, yumdahan lamasuhan siya kagit. Karigi nang na yumdahan ka daw riba. Hanba yate. Hangjin kraba kong tami. Nakpam takra punsi. Tunggan doon na chatlubuda. Badanama do. Kung hanba di kam-kam-loy. Yay pa, nanghayo. Pugsiyal saw na. Iko'y yum sida hingminabada. Nang tasyal na yabang gamloy. Pamde hairibra. Nupi kuding magkanaso. Mapuroy bigyan na pamde. Ay isamagso pamde. Ano ba karigi upay na? Bidi na tamlap na ba ni? Ko'y na pamde haiduna sen ba yagadra? Kitabi na. Ichi na di ato pugsiyal saw panggamlaga. Hindi karigi pugsiyal saw panggam. Mamang tagda ay hindi kita mo'y matugay siya. Masige naman, ichinan naway mo ngang piyo. Nupi ahom do yan na mapurag ramatong tumilip liba ang ngauton. Mangon na yan nagtuna saong na hirai, tiyama na makontok ta. Ay ko'y ahom na, yasin na mapurag labas. Mityam, nupilon bagan manupanang budi, warap na kagtop. Bebar tawgalon pumba, nakan nang ihag tamlaga. Kasi nupilon mapamba, ipuriban na hakpo. Ay ko'y sanglaga, amok ka na nupilon yung danaba, warak sa batay. Bebar kay bagi, ngakpigan. Asiyay ito na, nupi dupay silagto na, ang agton puta bahawri. Ang agton, chay na maragtahay, kapngang taw na. Noy ay si batar, tawgan, purakan. Ay nupilo laroy, ay lo laroy me. Nupi, purakan no hay, purakan no ba, nahay ba? Nupi oy jara, sunahay me. Noy jang na purak pa do, tawgra tawhay di hay mo ne, napuroy ba, pati, norok tama taray me noy napuroy ba kut tabagi. Matung, kana, nupilo ni kalang laba, kalak pa mi kupto da. Nasaga ng samga, tungan tari kang. Nupi mo kay sulay na kanbadi, yaroy haribisi. Asam na, magi nupi ahum sang doon warak padagi ang auton. Nupi angangda, mamit manasoy kiji. Magi nupi ahum doon na tana, ato pa nupi amata mahak hanayeng kiji.